ꯈꯨꯠꯂꯧ ꯌꯦꯡꯅꯅꯕ ꯀꯥꯡꯂꯣꯟ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯄꯥꯔꯠ 1 ꯑꯍꯥꯟꯕ ꯃꯛꯇꯗ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯕ ꯄꯥꯔꯤ ꯄꯨꯔꯤ ꯑꯃꯁꯨꯡ ꯌꯦꯜꯍꯧꯉꯩꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯈꯨꯠꯂꯧ ꯌꯦꯡꯅꯕꯒꯤ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯀꯥꯡꯂꯣꯟꯁꯨ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯕꯗꯤ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯂꯧꯖꯒꯦ ꯃꯌꯥꯝꯅ ꯑꯔꯨꯕ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯁꯨꯡ ꯋꯥꯔꯤ ꯂꯩꯕꯤꯔꯕꯗꯤ ꯀꯃꯦꯟꯗ ꯍꯪꯕꯤꯒꯅꯨ ꯍꯥꯏꯕꯤꯒꯅꯨ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯑꯣꯏꯅ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯎ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯒꯤ ꯂꯤꯡ ꯚꯤꯗꯤꯑꯣꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯈꯨꯠꯂꯧ ꯌꯦꯡꯅꯅꯕ ꯀꯥꯡꯂꯣꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯌꯦꯛ ꯑꯁꯤꯗ ꯌꯦꯛꯕꯤꯌꯨ ꯃꯌꯥꯝꯅ ꯑꯁꯤ ꯀꯣꯄꯤ ꯇꯧꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯁꯤꯒꯤ ꯂꯥꯏꯌꯦꯛ ꯑꯁꯤꯗ ꯌꯦꯛꯂꯤꯕ ꯏꯔꯤꯕ ꯃꯥꯒꯤ ꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯄꯪ ꯃꯄꯨ ꯀꯌꯥꯒꯤ ꯃꯤꯡꯈꯩ ꯀꯌꯥ ꯊꯥꯖꯔꯤꯕ ꯑꯁꯤꯗ ꯃꯤꯠ ꯎꯏꯁꯜꯂꯦ ꯍꯥꯏꯔꯒ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯈꯨꯗꯣꯟꯕꯤꯅ ꯅꯝꯗꯨꯅ ꯌꯦꯡꯕꯗ ꯇꯥꯔꯨꯕ ꯃꯥꯒꯤ ꯃꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯀꯔꯤ ꯍꯥꯏꯅ ꯑꯐꯕꯇ ꯈꯪꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨ ꯈꯪꯃꯤꯟꯅꯁꯤ ꯈꯨꯠꯂꯧ ꯌꯦꯡꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯅꯔꯝꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯔꯝꯗ ꯈꯪꯕ ꯌꯥꯕ ꯀꯥꯡꯂꯣꯟꯅꯤ ꯑꯁꯤꯗ ꯄꯤꯔꯤꯕ ꯂꯥꯏꯌꯦꯛ ꯑꯁꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯨꯗꯣꯜꯕꯤꯅ ꯅꯝꯂꯒ ꯌꯦꯡꯕꯗ ꯂꯩꯔꯝꯕ ꯂꯥꯏ ꯑꯗꯨꯅ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯤ ꯍꯥꯏꯕ ꯀꯌా ꯈꯪꯕ ꯉꯝꯃꯤ ꯈꯨꯗꯣꯜꯕꯤꯅ ꯅꯝꯗ꯭ꯔꯤꯉꯩꯗ ꯇꯥꯏꯄꯪ ꯃꯄꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯏꯁꯥꯅ ꯅꯤꯡꯖꯕ ꯃꯄꯨ ꯑꯗꯨꯕꯨ ꯍꯥꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯒꯅꯤ ꯑꯁꯦꯡꯕ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯊꯧꯅꯤꯖꯒꯅꯤ ꯇꯥꯏꯄꯪ ꯃꯄꯨꯗ ꯀꯔꯝꯕ ꯆꯤꯉꯨꯅ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯁꯨ ꯈꯪꯃꯤꯟꯅꯁꯤ ꯅꯝꯕꯔ ꯑꯃꯗ ꯂꯩꯔꯤꯕ ꯂꯥꯏꯌꯦꯛ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯨꯔꯨ ꯁꯤꯗꯕꯅ ꯂꯩ ꯒꯨꯔꯨ ꯁꯤꯗꯕꯅ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯤ ꯅꯣꯡꯆꯨꯞꯂꯝ ꯃꯥꯏꯀꯩꯗ ꯆꯠꯀꯦ ꯑꯃꯁꯨꯡ ꯈꯣꯡꯁꯥꯟ ꯇꯝꯒꯦ ꯈꯜꯂꯕꯗꯤ ꯃꯇꯝ ꯈꯔ ꯇꯉꯥꯏꯔꯒ ꯈꯣꯡ ꯁꯥꯜꯂꯕꯗꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯑꯗꯣꯝꯒꯤꯗꯃꯛ ꯅꯣꯡꯆꯨꯞꯂꯝ ꯃꯥꯏꯀꯩꯗ ꯈꯨꯗꯣꯡꯊꯤꯕ ꯃꯥꯏꯊꯤꯕ ꯅꯪꯉꯨ ꯍꯥꯏꯕ ꯂꯩ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕꯁꯦ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯃꯐꯝꯅꯤ ꯏꯄꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯅꯣꯡꯄꯣꯛꯂꯝ ꯆꯠꯀꯦ ꯁꯦꯜ ꯇꯥꯜꯂꯨꯒꯦ ꯃꯔꯨꯞ ꯃꯄꯥꯡ ꯎꯅꯔꯨꯒꯦ ꯋꯥ ꯇꯥꯅꯔꯨꯒꯦ ꯈꯜꯂꯕꯗꯤ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯍꯧꯕꯅ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯣꯏꯖꯕ ꯇꯥꯟꯐꯪꯖꯕ ꯃꯥꯏ ꯄꯥꯛꯎ ꯍꯥꯏꯕ ꯂꯩ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯍꯨꯝꯁꯨꯕꯗ ꯄꯥꯈꯪꯕꯒꯤ ꯐꯝꯅꯤ ꯄꯥꯈꯪꯕꯅ ꯀꯔꯤ ꯇꯥꯛꯂꯤ ꯅꯣꯡꯆꯨꯞꯂꯝ ꯃꯥꯏꯀꯩꯗ ꯆꯠꯀꯦ ꯑꯃꯁꯨꯡ ꯈꯣꯡꯁꯥꯟ ꯇꯝꯒꯦ ꯃꯍꯩ ꯇꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯕ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯈꯣꯡꯁꯥꯟ ꯇꯝꯅꯕ ꯍꯣꯠꯅꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯌꯨ ꯍꯥꯏꯕ ꯂꯩ ꯃꯔꯤꯁꯨꯕꯗ ꯂꯩꯔꯤꯕꯁꯤꯅ ꯀꯅꯥ ꯂꯩꯔꯤ ꯊꯥꯡꯖꯤꯡ ꯏꯄꯥꯅ ꯂꯩ ꯊꯥꯡꯖꯤꯡ ꯏꯄꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯑꯋꯥꯡꯂꯝ ꯃꯥꯏꯀꯩꯗ ꯆꯠꯀꯦ ꯈꯣꯡꯁꯥꯟ ꯇꯝꯒꯦ ꯈꯟꯕ ꯂꯩꯔꯕꯗꯤ ꯆꯠꯄ ꯌꯥꯗꯦ ꯑꯋꯥꯡꯂꯝ ꯃꯥꯏꯀꯩꯗ ꯈꯣꯡꯁꯥꯟ ꯇꯝꯂꯕꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯨ ꯍꯥꯏꯕ ꯂꯩ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡ ꯀꯥꯏꯅꯧ ꯍꯥꯏꯕ ꯂꯩ ꯃꯉꯥꯁꯨꯕꯗ ꯀꯧꯕ꯭ꯔꯨ ꯏꯄꯥꯒꯤ ꯐꯝꯅꯤ ꯀꯧꯕ꯭ꯔꯨ ꯏꯄꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯃꯈꯥꯂꯝ ꯃꯥꯏꯀꯩꯗ ꯆꯠꯀꯦ ꯈꯣꯡꯁꯥꯟ ꯇꯝꯒꯦ ꯈꯟꯕ ꯂꯩꯔꯕꯗꯤ ꯆꯠꯄ ꯌꯥꯗꯦ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯕꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯨꯄꯤ ꯀꯅꯥꯒꯨꯝꯕꯤꯒꯤ ꯂꯥꯡꯗ ꯊꯨꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯒꯅꯤ ꯇꯔꯨꯛ ꯁꯨꯕꯗ ꯂꯩꯔꯤꯕꯗꯤ
Wangbren ipani Wangbren ipana kari hairi nahaki jingkai maikeida chatke khongsan tamge khanba leirabadi pantha ba leitana khongsalo mai pakani kana gumba amattana nangbu lakjaba mai thiba piba ngamloye nupi nupa yengba unaba chatpagi oinadi kaya pangde Tariet subada lairibase marjing ipagini marjing ipana kari hairi anaba layeng bagi oina chatke khallabadi awang maikei nongpok maikeida chatlo yaifaba oigani nongchup maikeida chatpadi sel yamna tingani makha maikeida chatlabadi awa maisa langani phatte Nipal subada mongba hanba ipagi phamni mongbai hanba ipana kari hairi nongpok maikei chatke hairabadi ching maru taret charaga chatlabadi taipang mapugi thaujal phangani Nongchup maikei chatke khallabadi napu machugi phi machet ama isaga loino wo yaipagani awang kha maikei di chatke khanba leirabadi kharani tangayo Mapal suba phamdi nongpok ningthau ipagini nongpok ningthau ipana amuk kari haidi Nongpok maikei da chatke thau pangluge khanba leirabadi pallaganu Athuba matamda khong salo yaifaba kanaba phangani mai pakani ningba thungani ye Tara subada leiribadi khori phaba ipagini khori phaba ipana kari hairi matam asi kaya pangde khong sangi lam chathokke haina ninglibadu tangayu mikap mira khol taba yabagi akiba lei cheksillo migi minam langda thubagi akiba su leiye Ngasigidi matang asida aigi video asi loisinjarage asigumba khangbada yamna kanaraba video kaya aigi mathangi video da atai amuk thangatjarake mayamna aigi video asi like share comment tobirau hainingba hangningba khangningba leibirabasu comment tobirakpa yagani comment khudimaki reply na matam chaba chana piba ngamnaba hotnajage Kanglai Maitei Imana Yaifare Yaifare Yaifare